US की President Trumpna handakta Megi tang taraga humdoidagi Megi tang tara manga phauba China visit tawduna Chinese ki President Xi Jinping ga unakhiba asi Chahi 8 gi matungdani. President Trump gi handakki China gi khongset asi yamna important oi haibadi masina major agreement kaya ama announce tawbagi wari khakta natana USA amadi China hairiba country ani asi friendly intention lay haiba adu mayek sengna utli. Masida immediate oiba achievement natragana deals ti laitri adubu laibak ani asina kuina manguraba makhoi ani asigi relationship stability asi tension amadi threat dispute kaya amagi matungda purakpa asi yanakhre adum oinamak US ki President Trump na kari maramgi damakta yamna thajadaba mawongda China da visit tawribano haiba asigi matangda amuk khangminasi masi aikoina understand tawnaba US amadi China country ani sigi past relation gi matangda amuktang khangminasi. Asi ahanbada 2018 gi Donald Trump na ahanba USA gi oina president oiba matamda China gi mathakta USA na trade war tawba asi hauki. Trade war haibadi country singi marakta amana amagi potchaida tax wangna thamnaba launaba asini. Masigi goal na China da dependence oina leiba asi hanthanaba amadi separate economics asi leinabani. Masigi maramdi countries ani asi sahi nifu henba asi economically connected oiragasu hiram kaya ama haiba targadi technology military power amadi global influence asida competition asi tawraga lakli. Masigi matungda President Trump na 2025 ta mahakki ani subatam gi oina power da amuk halaklaba matungda Chinese ki product singda nahona na amuk tax wangkhatpa asi haurakhi. Masida China nasu masigi response oina sapmanaba mawongda thawang oina tax asi wangna American product sing asida amuk lauki. Masina makhoi ani sigi marakta tension asi amuk henna wangkhat pa haibadu oiki. Masi amuk kona thangda South Korea gi Busan da sinkhiba Asia Pacific Economic Cooperation APEC ki mifamda US ki President Trump amadi China ki President Xi Jinping ga makhoi ani si amuk unakhiba laiki. Makhoi ani asina sahi amagi oina trade war asi lepa haina yanakhi. Masina takpati country ani gi marakta leiriba tension asi henjindringai da tokhuba aduga marup mapang oibagi mari asi phagathan ba haiba asi yanakhi. Aduna handak US ki President Trump na China da satliba mahaki khongset asi country ani sigi marakta leiriba mari asi henna phagathan bagi damakta laurakpa khongthang amani haina haijaningi. Aduga amaromda hojik thokliba global energy crisis asinasu karamba ithilasi pibagi haibadasu amuk yengminasi. Hojik akoina khangle madudi malem pum masida hojik energy ki crisis problem ama kanna thokli. Masigi maramdi Iran US amadi Israel hariba country ahum masigi lanasina maram oiragani. Masigi saitheng oina malem gi oina khwaidagi maru oiba waterway ama oiriba Strait of Hormuz asi Iran amadi USA gi conflict asina maram oiraga hojik close tawkhre. Masigi Strait of Hormuz asi malem gi khwaidagi sauba oil transport road singi marakta ama oiribani. Maram asina global gi oil kaya ama mafam masi phawrga chatlibani. Masi karigumba close tawsinkhiba targadi oil gi supply asi hantharaki. Price na hena wangkhalaki aduna malem gi oina economy asi su hantharaki. Aduna matang asida US amadi China country ani sigi oiba mari asi yamna maru oirakli. Aduga amuksu Taiwan gi issue asinasu amuk hena pressure pi bahaibadusu oiri. China amadi Taiwan laibak ani asigi relation asisu nomu gi oina phibam sokpa haibadusu oirakli. Hauji maki oina Taiwan gi government na independence maintain tawbada support tawri. Aduga amaromda China na Taiwan asibu makhoi gi territory da yawi haiduna amuk hanna punsinnabagi damakta reunification asi pamli. Maram asina China asi hauji maki oina Taiwan gi issue asida forceful oiba yamna oirakli. Hiramasi ki matangda masina USA da kari mari asi leinabagi haibadasu amukta yengsi. Taiwan ga USA ga country ani asi defense ki oiba close oiba mari leinai. Amaromda China ga Taiwan ga karigumba fight tawba taragadi USA asisu yaushingadawribani. Aduna masigi apikpa conflict asina asauba international gi conflict ama oirakpa yaribani. Maram asina USA ga China ga gi marakta cooperation ama changli global peace ama thamnaba honabada. Aduga nakal lamaromda President Trump na handaki China gi khongchet asida lakhiba aduda Trump gi delegation asida America gi
CEO kaya ama yauri. Masina takpadi discussion asigi main area si technology, semiconductor, industries, aerospace amadi agriculture sing yauri haibani. Aduna handaki khongsat asi political gi oiba khongthang amadagi henna business amadi economics ki interest kaya amada mieng sangba khongsat amani. Aduga handaki visit aduda aikoina discussion aduda USA gi Defense Secretary PT Hexet su uba phangki. PT Hexet jawba asi unusual oi maramdi China state da visit tawbada US President ga loinaraga US Defense Secretary yawba asigini. Adum oinamak masina signal amadi piri madudi USA na China ga lainaba military gi tension asi hanba pamli amadi Taiwan ga lainaba conflict asisu avoid tawnaba kan honari haibani. Amaromda US ki Secretary of State Marco Rubio su China na welcome tawki. Adubu mamangdadi China na Marco Rubio da sanction impose tawba laiki. Masina takpadi China na hanagi pass ki oiba yanadaba kaya sibu kupsinba pami haibani. Beijing na su USA ga lainaba mari asi henna phagatnaba signal amadi piri haibasi mayak singna takli. Amaromda President Trump amadi President Xi anigi meeting asina China amasung USA country animak asida kanaba asi phanghangadori. Adum oinamak USA dagi khudong chaba asi khara henadi China na phanggadori. Aduna President Trump gi handaki khongsat asi diplomacy amagi mawongni. Masi simple meaning da haiba taragadi khongsat asi yamna fajana stage performance kaya ama ulamdaida plan tawbugumna satpasu mali. Symbolic oiba activities kaya su yauri haibadi masida grand state dinner, tea meetings, zina Temple of Heaven da Trump ga loinaraga chatpa masigi event sing asi yamna impressive oiba amakhakni. Adubu masi agreement amade strong commitment khara tamak ui. Nakalamarom US President Trump na mahaki foreign policy asi success oiba adu pamli. Masigi maramdi ahanbada Iran gi war problem ni. Iran gi conflict asina political pressure amadi USA da adubak lairi. Maramaduna President Trump nasu positive oiba news na attention shift toba asi pamli. Aduga ani suba asina President Trump masi America gi oina confident oiba successful oiba president amani haiba asi utpa adu mahakna pamli. Aduga Chinese President Xi Jinping su adu mangai international recognition pamli. Mahakna China asi America gi therapy khiba kaya amada mai pakli haiba adusu utpa pamli. Adumakpu China gi geopolitics ki tension di adumak lairi. America na China asi hojikti makhoiga manaba equal power leiba amagumna treat tawri. Masimaksu China na matam kuinadagi pamlakpa aduni. Adubu masigi hiramasigi matangda Chinese President Xi Jinping na henna tongjakriba asi karigino haibasi amuk yengsi. Masi taseng na hairagadi China na USA ga dangerous oiba competition kaya yaudana compete tawba asi pamli. Aduga nakallamaromda China na America gi wahi strategic competition asi busu yaningde. Masigi maramdi masi yeknabagi mawong amagumna yengba mieng amasu yauri. Adugi mahutta China na ingna sikna punna compete tawba asi pamli. President Xi Jinping na idea mari explain tawri ahanbada positive ki stability haibadi achumba tangdu leitaba phirep oinaba hiram khudingda yanaba cooperation purakba. Ani subada healthy stability mari phana thamduna compete tawba adubu limited thamba. Ahum subada stability thamduna disagreement khudimak asi haina singna yengsinba. Mari suba asina masina lasting oiba tangdu leitaba purakba aduna ingna sikna santi oina laibada mateng pangani haiba asini. Masigi pandamdi China na hojikki oriba peaceful oiba tangkak asi pamli. Aduga nakallamaromda US ki President Trump na G2 haiba wahi amasu palli. Masigi statement da haiki madudi two great countries G2 haina masina haibadi America amasung China hairiba country ani asi malemgi oina khwaidagi powerful oiba countries singni haina palli. Masimaksu China na pamjaba aduni masigi maramdi China na recognition amadi equal superpower asi oiminaduna America ga loinaraga chatpa asi mahakna pamli. Animak asina meeting da focus tawduna maru oiba problem singdi yengsilude. Haibadi makhoi ani asina high level meeting asitabu senaraduna positive oiba message kaya ama piri haibadi problem singdi solve tawdri adubu matam kharagi oina masi kupsillaga thamjilli haibani.
Aduga nakal amaromda tongan-tonganba reportki matung innadi America amasung China ani asina tonganba makhoi-makhoigi oiba samiri kaya ama piri hainasu thajanari. Masigi manungsanna USA gi oiba report na asumna focus tawri madudi Boeing aircraft sing asi laisinba agriculture threat investment market ki maramda amadi khwaidagi maru oina Strait of Hormuz asi open tawbada statement asida piri hairi. Aduga nakal amaromda China gi oiba report na America gi details kaya asibu nathaireduna chamli haibadi masina takpadi China na manungda karigumba khongthang amadi leiri haibani. Masida major economic issues kaya asibu nathairaga thamli khara pallabada China gi industrial na pothok hena puthokpa khetnariba economic growth asi yengsindaba haibadi China gi di masagi oiba economic policies kaya ama tongana lei haiba asi takmani. Nakalamoromda Taiwan asi yamna maru oiba issue ama oirakli. Aduna Taiwan asi yamna sensitive oiba topic amani. Mamangda President Xi Jinping na warning tawkhiba leikhi madudi Taiwan asi karigumba thausadaba targadi China amasung USA sakti leiba country ani si lan tawba phawba asi yai hainasu warning tawkhiba leikhi. Adum oinamak China gi asigumlaba akanba wahai sing asida America gi paukhum asi yamna weak oikhi. Haibadi America gi reporter Taiwan gi issue asi ama phawba pankhide. Masi kona thangda chamna haiki madudi Taiwan da weapons yonba asida mahaki comment amata leite. Mahakna Taiwan asibu khulai oina sizinari. Article amagi matung inadi Taiwan asina maram oiraga nungnangba amadi phawhalli. Masigi maramdi hanadi USA gi leaders sing aduna Taiwan asi fully oina support tawrambani. Maromda US amadi China country ani asina hojik thingjillaga thamliba Strait of Hormuz asi open tawduna thamgadabani haiba asida yanaba purakhi. Masigi maramdi malemgi oina thau ayamba mafham asi phawraga chatlibani. Masi thingjinba asina maram oiraga malemgi oina energy gi mamal asi atuki matik tangkhatpa haibadu oire. Amuksu Chinese President Xi Jinping na asumna hai madudi Iran asi nuclear weapons thamba yahloidabani. China nasu Iran da weapons yoloi aduga America dagi oil henna leirakpa yai hainasu palli. Adubu China gi report asi clear oide. Masidadi America na henna China dagi puksel sengba asi heli haina utli. Aduga technology amasung AI gi agreement su uncertain oina leiri. Technology amadi AI asi hojiki matamda competition tawnariba hiram amakhakni. Sida President Trump na haiki madudi China na masagi oiba semiconductor technology si saba pami haibadi China na technological self-reliance oiba ama thamba pamli. Nebedia H-26 ki maramdasu wari sanakhi. Aduna export tawbagi maramdadi sabsaba yanaba ama leitri. Aduna countries animak asina matam kharagi oina anauba technology hapsinba adudi leple. Masigi lep asina China dadi henna kana halli. Aduga amaromda atangba art mineral sing asigi issue adu khanabada yauramde. Makhoi asi electronics, batteries amadi military equipment sing semiconductor sing sabada yamna maru oi. Masi China na hana export tawba asi thingurabani. Masinasu China na America dagi henna khudong saba asi heli. Adubu yamna angakpa masigi topic asi khanabada yauramdriba asini. Masina takpadi China na henna khudong saba asi phangi haibani. China gi confidence asi nongmonongmagi oina hengalakli. China gi economic problems sing asi henna confident oiba asi oirakli. Patience asi leirakli adubu conflict kaya ama chapna taisinaba asi ngamlakli. Chinese ki expert amana hai US ki side asi khara responsible oide adubu China nandi masi phajana well plan asi tawri. Masina haibadi meeting aduda China na henna organize oibagi mawong asi utli haibani. Masigi khongsit asida India da kari takli haibadasu amuktang yengsi. Si yamna maru oiba matang amadu oire. India gi oinadi short term da yengbada positive oiba result phangi haibadi China amadi USA gi conflict asi hanthaba taragadi energy gi market ta pressure asi hantharakani. Aduga masi long term da yengba taragadi yamna positive oide maramdi America ga China ga asi cooperate phajana tawkhiba taragadi atopa countries singda ahongba lakani. Masibu G2 gi effect haina kawi. Masina haibadi giant power country ani sina club decision asida pulap oina dominant tawkhragani. India asi matang asida international gi matter singda yamna maru oiraroi.
ꯑꯗꯨꯒ ꯃꯁꯤ ꯆꯥꯏꯅꯥꯅꯁꯨ ꯈꯜꯂꯤ ꯃꯗꯨꯗꯤ ꯑꯃꯦꯔꯤꯀꯥꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯒꯤ ꯏꯟꯗꯤꯌꯥꯅ ꯑꯃꯦꯔꯤꯀꯥ ꯅꯤꯡꯕ ꯑꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯏꯅꯥꯅꯁꯨ ꯏꯟꯗꯤꯌꯥꯒ ꯌꯥꯁꯤꯟꯅꯕ ꯑꯁꯤ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯆꯥꯏꯅꯥꯗ ꯆꯥꯏꯅꯤꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯤ ꯖꯤꯟꯄꯤꯡꯒ ꯎꯅꯗꯨꯅ ꯇꯦꯟꯁꯟ ꯑꯁꯤ ꯍꯟꯊꯕ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯌꯨꯑꯦꯁꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯆꯥꯏꯅꯥꯗ ꯅꯨꯡꯅꯥꯡꯕꯗꯤ ꯄꯣꯛꯂꯤ ꯃꯗꯨꯗꯤ ꯐ꯭ꯌꯨꯆꯔꯗ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟ ꯑꯁꯤ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯆꯩ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯂꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯑꯅꯤ ꯑꯁꯤꯅ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯗꯤꯁꯀꯁꯟ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛ ꯑꯁꯤ ꯃꯔꯤ ꯐꯒꯠꯍꯟꯕꯗ ꯌꯥꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯑꯦꯗꯚꯥꯏꯖꯔꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯁꯤ ꯀꯨꯏꯅ ꯆꯠꯂꯣꯏ ꯆꯥꯏꯅꯥꯅ ꯇꯨꯡꯗ ꯇꯥꯏꯋꯥꯟ ꯑꯁꯤ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯟ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯅꯨꯡꯅꯥꯡꯕꯁꯨ ꯐꯥꯎꯔꯤ ꯃꯔꯝ ꯑꯁꯤꯅ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯌꯨꯑꯦꯁ ꯑꯃꯗꯤ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯆꯤꯞꯁ ꯀꯌా ꯑꯃ ꯄꯨꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯂꯦꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯩꯕꯥꯛꯅꯤ ꯃꯁꯤꯒꯤ ꯆꯤꯞꯁꯤꯡ ꯑꯁꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁ꯭ꯃꯥꯔꯠꯐꯣꯟ ꯀꯝꯄ꯭ꯌꯨꯇꯔ ꯃꯤꯂꯤꯇꯔꯤ ꯇꯦꯛꯅꯣꯂꯣꯖꯤ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯅ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟ ꯑꯁꯤꯕꯨ ꯂꯧꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯆꯥꯏꯅꯥꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯍꯦꯟꯅ ꯆꯤꯞ ꯑꯁꯤ ꯁꯄ꯭ꯂꯥꯏ ꯇꯧꯕꯗ ꯍꯦꯟꯅ ꯀꯟꯈꯠꯂꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯂꯦꯝꯗ ꯆꯥꯏꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤ ꯃꯊꯥ ꯁꯥꯒꯅꯤ ꯑꯃꯦꯔꯤꯀꯥꯒꯤ AI ꯀꯝꯄꯦꯅꯤꯁ ꯀꯌꯥ ꯑꯃꯗꯤ ꯑꯋꯥꯕ ꯊꯦꯡꯅꯒꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯆꯤꯞ ꯀꯌꯥ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯑꯦꯗꯚꯥꯏꯖꯔꯅ ꯍꯥꯏ ꯃꯗꯨꯗꯤ ꯆꯥꯏꯅꯤꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯤ ꯖꯤꯟꯄꯤꯡꯅ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯂꯤ ꯃꯗꯨꯗꯤ ꯆꯥꯏꯅꯥ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯨꯝꯕ ꯄꯋꯥꯔ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯑꯗꯨꯒ ꯇꯥꯏꯋꯥꯟ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯂꯝ ꯁꯔꯨꯛ ꯑꯃꯅꯤ ꯖꯤ ꯖꯤꯟꯄꯤꯡꯅ ꯆꯥꯏꯅꯥꯕꯨꯁꯨ ꯁꯨꯄꯔ ꯄꯋꯥꯔ ꯑꯣꯏꯕ ꯑꯃꯒꯨꯝꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯅꯤꯡꯕ ꯐꯥꯎꯔꯤ ꯑꯗꯨꯒ ꯇꯥꯏꯋꯥꯟ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯂꯝ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯄ ꯑꯗꯨ ꯄꯥꯝꯂꯤ ꯑꯗꯨꯒ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯅꯁꯨ ꯆꯥꯏꯅꯥꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯌꯥꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯅꯤꯡꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯥꯏꯅꯥꯅ ꯃꯁꯤꯒꯨꯝꯂꯕ ꯏꯪꯒꯤꯠ ꯀꯌꯥ ꯑꯃ ꯄꯤꯔꯛꯄ ꯑꯁꯤꯗ ꯇꯥꯏꯋꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏ ꯆꯤꯡꯇꯦꯅ ꯃꯁꯤꯕꯨ ꯌꯥꯅꯤꯡꯗ꯭ꯔꯤ ꯔꯤꯖꯦꯛ ꯇꯧꯔꯤ ꯇꯥꯏꯋꯥꯟꯗꯤ ꯕꯩꯖꯤꯡꯒꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯃꯅꯤꯡ ꯃꯈꯥ ꯆꯝꯕ ꯀꯅꯥꯒꯤꯁꯨ ꯃꯤꯈꯥ ꯄꯣꯟꯗ꯭ꯔꯕ ꯃꯁꯥ ꯃꯇꯣꯝꯇ ꯃꯔꯣꯝꯗꯣꯝ ꯂꯩꯉꯥꯛꯆꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯇꯥꯏꯋꯥꯟ ꯃꯁꯥꯅ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯁꯦꯝꯖꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯖꯤ ꯖꯤꯟꯄꯤꯡ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯥꯏꯋꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏ ꯆꯤꯡꯇꯦꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯃꯔꯤ ꯑꯁꯤ ꯅꯛꯁꯤꯟꯅꯈꯤꯕ ꯇꯥꯔꯒꯗꯤ ꯑꯃꯦꯔꯤꯀꯥꯅ ꯇꯥꯏꯋꯥꯟꯗ ꯁꯄꯣꯔꯠ ꯇꯧꯔꯝꯕ ꯑꯁꯤ ꯍꯟꯊꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯆꯤꯡꯇꯦꯅ ꯇꯥꯏꯋꯥꯟꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯄꯣꯖꯤꯁꯟ ꯑꯁꯤꯗ ꯃꯥꯂꯦꯝꯗ ꯈꯪꯍꯟꯕ ꯑꯗꯨ ꯄꯥꯝꯂꯤꯕꯅꯤ ꯇꯥꯏꯋꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏ ꯆꯤꯡꯇꯦꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯃꯗꯨꯗꯤ ꯇꯥꯏꯋꯥꯟ ꯑꯁꯤ ꯄꯨꯊꯣꯛꯄ ꯄꯤꯊꯣꯛꯄ ꯅꯝꯐꯨ ꯁꯥꯐꯨꯗ ꯃꯁꯥꯒꯤ ꯐ꯭रीडꯝ ꯑꯁꯤ ꯌꯣꯟꯊꯣꯛꯄ ꯑꯃꯗꯤ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯁꯛ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯦꯁꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯊꯣꯛꯄ ꯑꯁꯤ ꯉꯝꯂꯣꯏ ꯃꯁꯤꯗ ꯇꯥꯏꯋꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯥꯏꯋꯥꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯅꯨꯡꯅꯥꯡꯕ ꯐꯥꯎꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯤ ꯑꯁꯤ ꯐꯒꯠꯂꯛꯄ ꯑꯁꯤ ꯑꯀꯤꯕ ꯐꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯆꯤꯡꯇꯦꯅ ꯇꯥꯏꯋꯥꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯇꯞꯊꯅꯕ ꯍꯥꯏꯈꯤꯕꯅꯤ ꯇꯥꯏꯋꯥꯟꯒꯤ ꯅꯤꯡꯇꯝꯕ ꯑꯁꯤ ꯀꯠꯊꯣꯛꯂꯣꯏ ꯄꯤꯊꯣꯛꯂꯣꯏ ꯍꯥꯏꯕ ꯑꯁꯤꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯇꯥꯏꯋꯥꯟꯅ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯑꯁꯤ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯄꯥꯝꯗꯦ ꯇꯥꯏꯋꯥꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯦꯝꯖꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯇꯥꯏꯋꯥꯟꯅ ꯄꯥꯝꯂꯤ ꯇꯥꯏꯋꯥꯟꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯈꯥ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯕ ꯑꯁꯤ ꯄꯥꯝꯂꯤ ꯃꯁꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯏꯂꯦꯛꯁꯟꯁ ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆ ꯑꯃꯗꯤ ꯃꯅꯤꯡ ꯆꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯅꯤꯡꯂꯤ ꯃꯔꯝ ꯑꯁꯤꯅ ꯇꯥꯏꯋꯥꯟꯅ ꯂꯥꯟ ꯄꯥꯝꯗꯦ ꯆꯥꯏꯅꯥꯒ ꯃꯔꯝ ꯂꯩꯇꯅ ꯎꯪꯈꯠꯅꯕꯁꯨ ꯄꯥꯝꯗꯦ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯇꯥꯏꯋꯥꯟꯅ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯍꯧꯕ ꯑꯁꯤ ꯄꯥꯝꯗꯦ ꯇꯥꯏꯋꯥꯟꯅ ꯄ꯭ꯔꯦꯁꯔ ꯀꯌా ꯑꯃ ꯂꯩꯗꯨꯅ ꯃꯥꯒꯤ ꯃꯅꯤꯡ ꯆꯝꯕ ꯁꯔꯦꯟꯗꯔ ꯑꯁꯤ ꯇꯧꯔꯣꯏ ꯍꯥꯏꯕ ꯑꯁꯤꯅꯤ ꯂꯥꯏ ꯆꯤꯡꯇꯦꯅ ꯆꯥꯏꯅꯥ ꯑꯁꯤꯕꯨ ꯕ꯭ꯂꯦꯝ ꯇꯧꯔꯤ ꯃꯗꯨꯗꯤ ꯔꯤꯖꯟ ꯑꯗꯨꯗ ꯁꯔꯥꯡꯅꯕ ꯑꯁꯤ ꯂꯩꯍꯟꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯇꯥꯏꯋꯥꯟꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯆꯥꯏꯅꯥꯒꯤ
military activities pressure amadi threat na makhoi ani gi marakta nungaina daba tension ama pokhalle haina maram asina hojik oiriba China gi oiba phirep asida mayek singna takli madudi Taiwan asi China gi saruk ama khakni province ama khakni separate country ama natte maram asina China gi military force kaya ama sizinaduna Taiwan asi matam amada hektada lausinba asi karisu kaide haina phongdokli haibadi China na karigumba kanda santi laina punsinsi haibada yadaba taragadi military action tawraga Taiwan asibu lausingani haiba asi soidrabani haibadu ingit piri aduga nakallamaromda US ki weapon sing asi kari maramgi damakta maru oiribano haibada su panjarake Taiwan gi president Lai Ching-te na America gi khulai yonbagi matangda masigi warida palladuna USA na khulai yonba asi hyanaba amagi makhada natte masi Taiwan gi matungina Taiwan Relations Act ki matunginani haibadi 1979 da America gi law amana hai madudi America na Taiwan da khulai pigani Taiwan asi masa asi ngakthokpa ngamjanabagi jamakta aduna Lai Ching-te na haiki Taiwan amasung USA da leiriba security ki cooperation asi law da best tawbani aduga masi long term oiba commitment ama khakni haina su palli